Mifam asigidamak Hanagi Chief Minister N. Biren amasung Manipur Legislative Assembly Speaker T. A. Satyabrata Yauna ngarang MLA Kunhumdoina New Delhi gidamak Imphal International Airport thadokibani. Masagi oiba thabak singamari lainana Manipur gi wangmada leirakiba MLA ahum amasu ngarang Delhi da thungnarakre. Mifam aduda saruk yanabakidama kuki zoge MLA taretsu Guwahati Airport tagi chatuna Delhi da thunglaga laikre hairi. New Delhi gi Din Dayan Upadhyaya Mark Talaiba Party Sigi Headquarter Sida Pangthok Kadauba Mifam Aduda BJP gi Luchingba Singsu Sarukyagani. Mifam Asigi Damakta Haukiba Tang Taramatoida BJP gi National Spokesperson Su Oiriba Party Sigi North East ki Coordinator Dr. Sambit Patrana MLA Singda Lanai Oina Mobile Phone gi Kuthangda Wari Sanaduna Kanghalakibani Amaromda ngasi Pangthok Kadauriba Mifam Asida Saruk Yanabakidamagta BJP Manipur Pradesh ki President A. Sardana Delhi da thunglaga laikrabani. Panba yabadi ngasi pangthokadauriba mifam asina Manipur da miyamgi leingak ama nauna semlakpa yabagi oithokpa lei haiba wafam MLA singna thajaba thamle. Loina na hanagi Chief Minister N. Biren asu ngarang Delhi gi damak Imphal thadok lamdaida pangthokadauriba mifam asida miyamgi aningba apamba matung inna positive oiba khongthang amadi soidana lakani haina paumi singda Fongdok lamba laikrabani.